मियामदगी नम हादुना सेल खाइबा कुकी अनि फारे कांगपोपी डिस्ट्रिक्ट की कैथेल मानबगी मफम सिंगदा मियामदगी नम हादुना अमदि किहन खंगहंदुना सेल खाइबदा सेनबा कुकी अनि मणिपुर पुलिस न फारे हाइरि मणिपुर पुलिस न थादरको चेरोल अमदा मियामदगी नम हादुना सेल खाइबदा सेनबा कुकी अनि अदुदि सुरसानपुर डिस्ट्रिक्ट की मोलहोय विलेज दगी पाउमिन थांकिब गेन चाहि कुंथ्रागनि थोय अमदि कांगपोपी डिस्ट्रिक्ट की मोलनोय विलेज दगी साइगौलाल किब गेन चाहि कुंथ्राहुमदोयनि हाइरि कुकी सिंबु रिफ्यूजी नि हाइबसिंग मथक्ता आइन गे ओइबा चैराक पीबा याय हाइना किमना फोंदोरखरे स्टेट असिदा खुंदारिबा कुकी मियामबु युमलोनबा लेबाक्तगी चंगलकपा रिफ्यूजी अमसुंग इलीगल इमिग्रेंट हाइना कुकी मियामबु लाना उहनबु होनरिबसिंग मथक्ता शेड्यूल कास्ट एंड शेड्यूल ट्राइब प्रिवेंशन ऑफ एट्रोसिटीज एक्ट 1989 के मखादा चैराक पीबा याय हाइना कुकी एनपी मणिपुर न फोंदोरखले किमना थादरको चेरोल अमदा कुकी हाइरिबा कम्युनिटी गी मियोइसिंग असि लेबा असिदा मतम कियागे ममांगदगी खुंदा लेतादुना लेरखिबगी पुवारी लेजबा कॉन्स्टिट्यूशन मणिपुर के शेड्यूल ट्राइब ओइना रिकॉग्नाइज तौदुना लेजरिबा फुरुप अमने लेबा असिगे Constitution की Article 14, 15, 21 Prohibition of Discrimination 19 Clause 5, 300 Clause A, 371 Clause C अमसुंग 5th Schedule and ST Parsi State Order 1951 लेबा असिगे टेरिटोरी की मनुंगदा लेरिबा सिटीजन पुनमक सब मानबा मियेंग येंगदबने लेबा असिगे लेरिबा लोन सिटीजन पुनमकपु सब चाना ngak senduna thamgadabane हाइबना चिंगबा कॉन्स्टिट्यूशन न लेबा असिगे सिटीजन खुदिंगमकपु ngak senduna thamlibane लेबा असदा लेरिबा ट्राइबल मियाम की राइट तमरी लेनबा तोंगान तोंगान बा तांका क्यादा सथाकिबा कोर्ट की हियरिंग दा इंडिजिनस कम्युनिटी अमपु इलीगल इमिग्रेंट अमने हाइना मिस लेवलिंग तौबना कम्युनिटी अदुगी डिग्निटी सोशल स्टेटस दा काइबा पीदुना खुनाय असुगी मनोंदा ट्राइबल कम्युनिटी अदु इनसिक्योरिटी ओइबगी वखालोंदा फावहले लेबा असदा नॉन ट्राइबल कम्युनिटी सिंगना ट्राइबल लैंड दा ट्राइबल मियामगा पुन्ना खुंदा हलोइदबने ट्राइबल लैंड ngak senduna thamgadabane haiduna लैंडमार्क जजमेंट पीखिबसु लेरबने हाइनासु फोंदोरक्ले थादौ फुरुक की थबक थरमदा कुकी सु मिलिटेंट सिंगना खुद थंजिनबा तोखदबने हाइना टीएसए न फोंदोरखरे थास की तरुकता मणिपुर दा तंगदुलै ताबा हंजिलकनबगदमक पांदमदा रोड टू पीस कवेनेंट ऑफ अंडरस्टैंडिंग हाइना मेंग थोंदुना थादौ एनपी मणिपुर अमदे मणिपुर की सीएसओ सिंगे लुसिंगबा सिंगे मार्कता उनदुना वारी साना किबा थौदो अदुगी मतों कुकी लिबरेशन आर्मी कुकी लिबरेशन ऑर्गेनाइजेशन की चीफ पेमिन थांगियुना वारी साना बादुदा यावकिबा आसाम की थादौ लुसिंगबा सिंगे मथक्ता तोंगान तोंगान चार्ज तौदुना अरानबो वाफम फोंदोकिबा अदु खुदक्तगी हंदोकदबने थादौ फुरुक की थबक थरमदा हाइरिबा कुकी मिलिटेंट ऑर्गेनाइजेशन सिंगना खुद जिनबगी थबक खुदक्ता तोकदबने हाइना थादौ स्टूडेंट्स एसोसिएशन जीएस के उना थादरको सेरोल अमना फोंदोरक्ले सेरोल असना मखाताना हाइ थासगी तरुकता इम्फाल दा पांगतोकिबा सीएसओ लुसिंगबा सिंगी मार्कता उनबगी थौरम मदुगी मतुंग हौकिबा था सिगी तरामाथोइदा कैमिन थांगियुना इंसेंदुना कुकी इनपी आसाम अमदि कुकी स्टूडेंट्स ऑर्गेनाइजेशन आसाम न सिंदुना मेफम अमा पांगथोके हाइरबा मेफम अदुदा किहन खंगदुना इम्फाल दा पांगथोकिबा मेफमदा सरुक याखेबा आसाम की थादौक चिप सिंगबु नमदुना सरुक याहनखे मेफम अदुदा हाइरबा थादौक चिप सिंग अदुबु कुकी कस्टमरी लॉ की मतुंगिना पेनाल्टी फंगनिगाय ओइ हाइना थांगियुना फोंदोकिबा वाफम अदु सनबा यादबा वाफम अमनि हाइरबा वारेप अदु अमु हना हंदोकदबने थादौ हाइरबा फुरुबसि कुकी कम्युनिटी का हिरम अमतदा मरि लेनदबा फुरु अमने फुरुबसि कुकी एनपी आसाम कुकी सु ग्रुप नत्रगा हाइरबा लुपसिंग असिगा मरि लेनबा मिलिटेंट ऑर्गेनाइजेशन सिगी मखादा लेबा फुरुब अमा नते मरमदुना कुकी एनपी आसाम KLA KLO अमसुंग कुकी मिलिटेंट ऑर्गेनाइजेशन सिंगना थादौ फुरुब की थबक थौरम सिंगदा खुदक्तगी हौना आयत अपन पीबगी थवंग लेपकदबने हाइना थादौ स्टूडेंट्स एसोसिएशन की जीएस की उना थादरको चेरोल्सना मखाताना फोंदोरक्ले इंडिया खक नतना मालेंगी मपांगल लेबा लेबाक सिंगना फावबु मणिपुर थुगाइबु ngamloi हाइना केबना फोंदोखरे मणिपुर कायबी यारो इंडिया खक्त नतना मालेंगी मपांगल लेबा लेबाक सिंगना फावबु मणिपुर थुगाइना बोहनरक्लबदि पॉलिटिक्स थादोक्तुना मियाम पुन्ना थेंगनामिनगनि हाइना पासोय केंद्र के एमएलए सापम कुंजकेश्वर एलायंस केबना फोंदोखरे थादौ एनपी मणिपुर 13 अगस्त पेटर्स डे मरी लेना थवाइना पोंथापी खरबा युवराज केंद्रजित अमसुंग थांगाल जनरल मफमदा गायखुमनबो उलदुना थादौ एनपी मणिपुर की प्रेसिडेंट एम जेम्स थादौना खुयेक पिदुना थादरको सेरोलमदा याइफा पाउजल पिरक्ले नाकलमरोम कबू यूनियन मणिपुर याइफा पाउजल पिरक्ले सही होमफुमंगा ब्रिटिश मखादा मेखा पोंदुन लेरोडब मतुंग अगस्त 13 1947 मणिपुर अमोहन मनि मखा तामखे मतम सांगना मेखा पोंबगी मिनाय ओइबगी आवाज चैथेंदगी नानथोकपा निंगतंब नुमिन लापसिदा कबू यूनियन मणिपुर न मियामदा याइफा पाउजल पिरक्ले यूनियन असना थादरपो सेरोलमदा नुमिन असना लापदा एखोय थौना लेरबा पाइ पुसिंग अदुना निंगतंबगी दमक मालेमदा ब्रिटिश की लेंगा की नुमित तादे हाइना रंबा मपांगल कल्लबा
government aduga lan thengna kibadu ngasi su ningsing halle ningtam lan aduda thawaina pontha pikraba amadi ningtambagi damak lan thengna kiba kaya bu ngami haina phasi tawduna hat khiba Andaman Nicobar amadi Manipur gi wangmada loi thakiba athobusing adubusu kabu yunan Manipur na kokno na ikai khumna bu usari haina phongdorakle Arambai Tengol Unit 29 na mayai lambi semjen khe Lengak na matam sang na dagi sembi dabana maram oiraga miyam na nongma kangdana khudong thiba kaya mayok na riba mayai lambi Arambai Tengol na semjen ba haukre Isam thong dagi hiang thang phawbada leba Arambai Tengol Unit 29 na August 16 athoba singki ningsing numit ka mari lenana mayai lambi ge soklaba kongkut sing semjen ba haukiba duga mari lenana Arambai Tengol Unit 29 gi commander Romesh Songtham na haikibada awaina pontha pi khraba athoba ipu singi mafamda awang ba thakta ikai khumna bu utpa oina Arambai Tengol gi lusung pura korongan ba khuman ga tanaraga mayai lambi semba gi khongthang ase paikhat pane lambi asi matam sangna dagi sembi daba maramna lambi asida satok kasin tawba miyoi singda toina accident thopa maramna aso apan misimina ke ayawrakle phiba masi yawraklaba phawba lengak na sembi daba maramna laikai laikai gi miyoina Arambai Tengol Unit 29 da lambi asi sembi na ba hairapodagi JCB ama roller ama amadi tipper mari sizinaraga semjin ba hawbane haike Panba yabadi sahi asagi February 16 dagi state asida PR lengak lakhibadagi Greater Imphal yauna state asigi National Highway amasung state highway singi lambi gi phibam haininga leitana soksilakpana haujak miyamna satoga sinda yamna sauna khudong sadaba mayoknari miyamna lambi gi phibam soksilakliba asigi yengduna PR lenga amade mari lena bolosang singda sembina ba hairabasu ngasi phawba thabakta onthokpa ngamdana leiribani haire Laikai laikai da leiriba miyamna tangai fadana tha amagi manungda amuktang oirabasu punsinduna khana nainaba mathau tai haina MLA Robindro na phongdokre Laikai laikai da leiriba miyamna tangai fadana tha amagi manungda amuktang oirabasu punsinduna khana nainaba mathau tai haina mayang Imphal East gi MLA K Robindro na phongdokre wafam asi Antom Sobo Higher Secondary School na sinduna pangthokiba Pechers Jega Mari Lenana School asigi oja singa sinduna lebak ningba sereng sangtamna ba yauna pangthokiba athoba singi ningsing numita saruk yaraduna phongtokibane mahana makhatana hai hojik school asigi watliba infrastructure singamade oja singa mari lenaba authority gi Tharak naba aigi maikei digi honagane aduga school asida hana oja leramdaba amadi mahiroi matik chana leramdaba adu hojik mahiroi amadi oja matik chana leire masi pumba school asigi oja singi asauba thodangni hojikti mahiroi kya private school da tamlamba adu ngasidi government school singda masing khangdan tamnarakli haukiba sahida class 11 amadi 12 ki admission fee lawdanaba haiduna school gi maikei digi khangalapodagi ai hana class 11 amadi 12 ki admission fee lawdanaba DOE kiba Ayakna ahanba MLA oirongani atopa kendra ge MLA amata DOE batade haina mahana makhatana phongdokhe National Party da yauduna Delhi gi yaka yenglaga leibana di Manipur kanba ngamloi haina MPP na phongdokre National Party da yauduna Delhi gi yaka yengduna makhoina phamu hairaga phamba lepo hairaga lepa asinadi lamdam masida tangdu laitaba poraktuna mahausa ge phibam da hanjalhanba ngamloi haina Manipur People's Party MPP ge President S Brojen na phongdokre wafam asi MPP na sinduna lamboi khonang khongda leba imoinu sanglenda pangtokiba Peters Day gi thoramda phongdokibani Thauramazda retired Professor Dr. N. Joy Kumar DMU की History Department की Associate Professor Sahir Ahmad Tangkhul Sanaulong की हाने के President Grace Thamora Satsang Kama Manipur की President Atongpi Kamai Kokomi की Convener Khurajam Athauba Fox की President BM Yaim Saha Herikon की President Y. Surjit Kumar Kuman CCSK की President Jitendra Ningomba UCM की हाने के President Sunil Karam Amuko की हाने के President TS Devan Amade Atai nupi lup kaya ki thomi singsu sarug yake Thauramadu da S Projen amakhatana hai chahi ani helaklaba lan asida National Party yauduna Delhi gi yaka yengbuna warusin purakpa ngamloi madugi mahota iramdam gi oiba Regional Party asi mapangal kangkhatuna maromdom lecture pa matamdata lamdam asida thokliba irang asigi warusin purakpa ngamgani National Party ki miyeng di paksana national level da asawa state ka miyeng thamkibana apipo state ama oiraba Manipur gumbada di ningba kainingay ni maramaduna akhoi gi awabada Delhi na karisu thoksabi de habisi miyam na thangna rebani maramaduna ingtapa sakholam jel sarug yaba mangjil thaba state ama oiba ngamnaba MPP mapangal kalhan sihai ke
मियोई खरना लुचिंग ओइनिंगबदगी लेंगाक अमा सेंबा ngamdana leiribani haina karam chamna phongdokkhre hauji oiriba manipur ki phiba masida nakal amatagi oiba aigi phuruk ki kalok ki wangang laga leiraga di kaidong nungda nungsi sanaba purak pungamloi miyoy kharna luchingba oiningbadagi lenga ama semba ngamdana leiribani haina langthabal kendra ki MLA karam chamna phongdokkhre wafam se agast 2 athawsingi neksing lumit kamari lenana rashtriya modi seva samiti na sinduna kangla western gate mamangdagi maibam lokpasing phawba satkiba cycle rally aduga mari lenana MLA karam chamna phongdokibane cycle rally aduda miyoy sahum romna cycle thauki kangla mamangdagi hauraga khwaraman keithel phawraga waheng lekai dagi keisampa taraba matung tidim lambi de chalaga panthongpham maibam lokpasing yauna khongsan ki MLA karam chamna makhatana phongdokibada manipur imagi apunba saktam ama sagatlaga aikoi engna sikna nungsi chanana lemina daba yaroi haina lamdam masida lamina riba kalo phuruk khudimona wakal khanthamina batai Manipur miyamna lamdam masigi lengdaba lenga ama mathau tai haiba si loina khangnai president rule lakpadagi law uba khara yare nongmai khara phagatpa ngamle development khara di lakle harabasu IDP sing di mayumda hanjalanba ngamdre national highway sing the free movement oina sathok sasin yadre hauzik lairiba phiba masida CSO sing amadi legislature sing gi wakal sungsinaba mathau tai haike mahana makhatana phongdokibada aikoi khudimok miyamgi wakhalot lebaki khallaga thabak tausi India lebaki manungda leiriba pikraba manipur asi sakhatpa nungsi sanana leiba lamdam amani haiba asi thabakna takwa mathau tai nakal amatagi oiba aigi phuruk ki kanglok ki wangang laga leiraga di kaidonungda nungsi sanaba porakpa ngamloi cycle thawbana hakjang phana lei amadi mahausa gi khal kanbaga loinana leiba asagi economy da su kanaba piba ngamli haike Muslim naha ama Maharashtra gi Jamnarada mobna phubda sikre mama amasung masa su sohankre haide Maharashtra gi Jamnar talukada leba soti Betawar gi Suleiman Rahim Khan sahi kunmathoi maphamadu gi mob amana pharaba matung puraga tamthina haskre haina maphamadu gi makop media da report ama pirakle mob aduna naha adu gi imung da attack sa thaduna mama amasung masal busu tamthina phuram ki haide report ki matungina amadi thaudok adu men na hawba singi maikai digi phongdorakpada Jamnar police station dagi meter khara chalaga leiba cafe amadagi miyoy 15 ronggi mob ama naha adubu pharaga pokhibane mahak atopa jat amagi nupiga mari lenai haibagi wahauda thaudo adu thokibane haide mahaku puraba matungda phuba loiraba kanda mayumda thinjilambane maduda mama amasung masamna Suloman bu kannabu honabada makhoi busu phuramki Jaljaw district hospital da pukhalakpada mahak sina purakpane haina doctor singna declare tawki haide CBI amasung ED kanaraktabadagi BJP na vote fix daunaba ECI sijinarakpane haina phongdokkhre Rashtriya Janata Dal gi lusingba Tejaswi Yadav na phongdokibada lakadorba Bihar Assembly mikhalgi damak center lengakna makhoigi lambi singda CBI amasung ED khajinbada kanaba phanglaktabadagi vote fix daunabagi damak election commission sijinarakpane haina maral sikre BJP gi lamba singda center na CBI ED amasung income tax department thajinduna makhoigi opponent sing adubu namthana honabada kanaba phanglaktabadagi election commission amuk sijinarakpane haina pawgi mifam amada phongdokkhre Bihar Assembly gi leader of opposition oriba Tejaswi Yadav na EC bu maral siriduna BJP gi voters singda voter card amadagi hena sijinahangadori haina su maral siri India block ki lusingba singna BJP na lusingba center lengakna agency kaya sijinaduna opposition gi thabak thoram singda apanba piri haina phongdokpa leikhrabane mikhaladu boycott tawbugi wafamsu khanari haidi Myanmar junta gi air strike na miyam gi supply porakpa convoy ga loinarakpa nifan hat khreide misam da chana thakdaba pina namba porakpa convoy ama junta gi troops sing amade resistance rebels sing gi marakta chaptuna lairakpa du junta gi air strike na madudu yaropo miyoy nipan hat khre haina mafam adu gi miyoy sing na phongdoraklei Kumja 2021 gi military coup adugi matungda leba adugi mapam sinba thungna lerakliba civil war gi sapu ama oina mission sing du suka hena ama atan nanglebane junta gi maikai gi makhoi gi bayokta leiba sing takthokna ba amati loisena bo honarakpada air strike ya ama chatharakle aduguma thaudo amada ngarang mandale gi mapam ama oidiba central sagang region da leriba miyai singna phongdorakpada khamduna leba polam kya yawriba truck aduda air strike aduna panbadagi ningthauka ba numita miyoi nipan sekibane haide truck sing adu makhoina yogadaba station adu yoksinba ngamdana marakta khamduna leikibane mandle dagi kilometer 13 lom chatlaga leiba tongjin khungang manakta miyoi nipan adu sekibane haide adubu mafam adugi miyoi amana phongdorakpadade rebels singi maraktagi amasu siba yawki haide asiba miyoi sing adu masang mameng khangdokpada aruba ama oike maramdi bomna panba maramna asiba haksang sing adu mapum oina amata phangba ngamkidabane
ꯂꯝꯕꯦꯜꯁꯤꯡ ꯑꯗꯨ ꯃꯤꯂꯤꯇꯔꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯂꯥꯛꯄ ꯃꯔꯝꯅ ꯖꯨꯟꯇꯥꯅ ꯊꯤꯡꯗꯨꯅ ꯊꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫